जगह से गाड़ी चंब यादव जाने खौजिलुरे गाड़ी से खामग्रे सिद इंखत्तुने अस वादोरे हे हुईना मरोम वीडियो नंबर हुईन चिक्तना ngasi हेलो मयाम अमुक हन्ना तराम ऑक्सरी ममांगी आइगी वीडियो दा मयामना नुंसीबा कमेंट थाबिरई पुंगनिंगसु यामना नुंसी हाइबदि अखोइगी मरिंग ओइना चैरावबा लाकपदा चैरावबसिना लाकपदा मतौ करमना इंजांग पांगे खोके हाइबदु ममांगदसु वीडियो ओइना उतख्रे मखा ताबा आइगी वीडियो सिदि अखोइगी फुनान मरिंग हाइरिबा आइगी खुंगंग मसा सिदा अंदि अगांगसिंगजे मतौ करमना खुंजासिगी ममा मपा ओइबसिंगना अगांगसिंगजे मतौ करमना सेमगे कनो थाके हाइबदुगी मतंगदा आई वीडियो मते अमतंगा सेमजरके आइगी मनिंगदा लैरिबा वा असि फुनान मरिंग हाइरिबा चिंगसिदा हौजै मयामना मरांग काइनसु हौजै वा असिना अखोइगी खुंजासिगी अगांगसिंग प्री नर्सरी दगे हौना मथक हायर क्लास फाउबा वासिगी मतेंगना थागलकपनी मतौ करमना थाके हाइबदु ममा मपा ओइबिसिंगदा आइना चलगा पाउदम अमा नितंग लौजरके हाइरिबा आइगी तुंगदा हौरिबा मखल असिगी वा असिना खुनसिदा 100% दा 90% दी माना इमुंग थाकपा ngami मतौ करमना करमबा पोथोक पुथोगा इमुंग थाके हाइबदुसु आई मखा ताना दुम वीडियो दो उच्चरके इने नुंगाइरि ngसाइगी अचौ वादुना सिजे अखोइना सारक्तोइने मचा मचा अदैदि खितंग चावबा सिदे खितंग चावखटपा माइना सारागा अखोइगी फुनान मरिंगी इमा इबेनसिंग अगांग सेमदा समाइना मतेंग तौई सिसे योलग इने सिजे क्या मुक्ति योनै बाजारदा यांखै को याम नुंसिए सुम्बा मचा सिसना लुपा कुंथा गुम्बा चिंगमदो मालेको मखोंग पालगा निफु योलेबसे खराइसे सि सारगा अगांग गई अदि डॉक्टर इंजीनियर तंबा अदैदि लाइक लाइसुगी लमदा स्माइना यामना कनो वाना होनरगा अगांग सेमिनी थाइनी ने सिजे सिगी पोलांगजे स्माइन सारगा अगांग थाइनेबको इचादा हजिक लाइक लाइसु तंबा यावरिब्रा मपाल लमदा कईका लैबा यावरिब्रा इचादा लैये को हजिक कई होनरिगे अगांगजे इंजीनियरिंग तमिको पोलांगजे खतने अखोइगी सेंथोक लंबी ओइसे पोलांगजे खतने पोलांग सारगा अगांग इंजीनियरिंग तमहलिनी याम ngami इमा मा ओइबगी थौनादो यामना लै मखा तानासु दुम होनबा ngamba ओयोको इमा अदुगा खुंदगी फंगबसिना कई यावरिगे असी याइपन याइपन मतमनिना याइपन यावरे को लफोय यावरी याइपन यावरी सी हवाई सिदे बाजार दे टिकलकपनेबो को ओइदे याम पिकपो खुंगंगनी पोथोकति क्या लैजदे अदुरगसु इचा सेमदबदी यादबनिना बाजारदगी लुपा 5 तोंगजु 10 तोंगजु नाय होनरिनी खोंगिबो उचेकसे मखोन याम नुंसी करी उसे नु खंगदरा पिपी खुल मक्ता को सावे कौन कपुंग काय मुले इने सिने सारिने हाइदे खुनसिदा पोलांग सादबा मीसे कनाम लैते हाइदे अगांग सिंजे सिना लोइना थाइनिना लैकाई तोंगान बने कोइ आइन मैजे थिना मथकी लैकाइदा ओइदिनी सारिबा पोलांगजे ने करम पोलांग ओइदोनो सिना करी कौगे ममिंगजे नते मैतै मतै रोंदा खराय नोंपा कौवेबा खोइ मरिंग रोंदा मैतै रोंदना खराय आना बाजारदा अखोइगी हिरो कायोलना बेबस कौते इम्पाल तंगीजे मोय ओवरब्रिज मखोंदा योलिबा पोलांग याम योलिदो 100% दा 90% दी फुनान मरिंगी पोथोक ओइदोइनेबको आइदि हौरकफम होलसेल मफम जे सिदा ओइरे मयामना पामदिम कांटेक्ट तौबिरो
ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯄꯌꯥꯁꯦ ꯁꯨꯃꯥꯏꯅ ꯏꯛꯀꯅꯤꯕ ꯁꯨꯃꯥꯏꯅ ꯄꯌꯥꯁꯦ ꯑꯍꯥꯟꯕꯗ ꯋꯥ ꯃꯄꯨꯝꯗꯒꯤ ꯁꯨꯃꯥꯏꯅ ꯈꯥꯏꯗꯠꯂꯅꯤ ꯋꯥ ꯃꯄꯨꯝꯗꯒꯤ ꯁꯨꯃꯥꯏꯅ ꯈꯥꯏꯗꯠꯂꯅꯤꯕꯀꯣ ꯉꯁꯥꯏꯒꯤ ꯋꯥꯗꯣ ꯈꯥꯏꯗꯠꯂꯒ ꯑꯩꯈꯣꯏꯅ ꯃꯁꯨꯡ ꯇꯥꯔꯅꯤ ꯁꯨꯃꯥꯏꯅ ꯃꯁꯨꯡ ꯇꯥꯕ ꯂꯣꯏꯔꯒ ꯃꯄꯥꯟꯒꯤ ꯀꯣꯕꯔꯁꯦ ꯏꯊꯣꯛꯑꯅꯤ ꯏꯊꯣꯛꯄ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯄꯌꯥꯁꯦ ꯁꯤꯗꯣꯏꯅꯤ ꯄꯌꯥꯁꯦ ꯁꯤꯕ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯗꯥ ꯅꯥꯟꯕꯩ ꯇꯥꯏꯞꯇ ꯊꯥꯡꯁꯤꯅ ꯆꯥꯗꯣꯏꯅꯤ ꯁꯦꯔꯤꯁ ꯄꯦꯄꯔ ꯆꯥꯕꯗꯧꯅ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯥꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯆꯦ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯌꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯤ ꯃꯈꯥ ꯊꯪꯕ ꯂꯥꯌꯔꯅꯤ ꯃꯈꯥ ꯊꯪꯕ ꯂꯥꯌꯔꯁꯤ ꯂꯣꯏꯔꯒ ꯃꯊꯛ ꯊꯪꯕ ꯂꯥꯌꯔꯁꯦ ꯁꯨꯃꯥꯏꯅ ꯊꯦꯛꯀꯠꯂꯛꯇꯣꯏꯅꯤ ꯊꯦꯛꯀꯠꯂꯛꯑꯒ ꯄꯣꯂꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯅꯤꯕ ꯁꯤꯒꯤ ꯃꯄꯥꯟꯁꯤꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯄꯥꯟꯁꯤꯅ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯂꯥꯛꯇꯣꯏꯅꯤꯀꯣ ꯋꯥ ꯃꯆꯦꯠ ꯑꯃ ꯂꯥꯛꯑꯒ ꯃꯄꯥꯟ ꯈꯣꯄꯛꯇꯣꯏꯅꯤ ꯑꯗꯣ ꯃꯈꯣꯡ ꯄꯥꯟꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯗꯤꯖꯥꯏꯟ ꯃꯈꯜ ꯁꯦꯝꯕ ꯌꯥꯏ ꯃꯈꯨꯝ ꯄꯥꯟꯕ ꯌꯥꯏ ꯃꯈꯣꯡ ꯋꯥꯡꯅ ꯄꯥꯟꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯁꯦꯝꯅꯩ ꯁꯤꯒꯤ ꯂꯤꯁꯤꯅ ꯃꯄꯥꯟ ꯈꯣꯞꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯃꯄꯥꯟ ꯈꯣꯞꯅꯕ ꯁꯨꯃꯥꯏꯅ ꯄꯤꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯍꯌꯦꯡ ꯆꯥꯎꯔ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯥꯡꯁꯤꯅ ꯊꯥꯛꯇꯣꯏꯅꯤ ꯄꯣꯂꯥꯡꯁꯤꯅ ꯊꯥꯛꯑꯒ ꯍꯌꯦꯡ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯕ ꯉꯝꯃꯛꯇꯣꯏꯅꯤ ꯃꯣꯃꯣ ꯇꯦꯇꯦ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣꯟꯅꯔꯦ ꯑꯗꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯝꯃꯅꯤ ꯁꯪꯒꯣꯝꯅ ꯊꯥꯛꯄ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯑꯉꯥꯡꯅꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯗꯣꯛꯇꯔ ꯑꯣꯏꯕ ꯉꯝꯗꯣꯏꯅꯤ ꯕꯥꯏ ꯂꯝꯕꯤꯁꯦ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯌꯥꯕ꯭ꯔꯥꯅ ꯊꯧꯖꯤꯜꯂꯨꯔꯦ ꯈꯥꯝꯕꯝ ꯂꯩꯇ꯭ꯔꯦ ꯒꯥꯔꯤ ꯁꯨꯃꯥꯏꯅ ꯈꯥꯝꯃꯦ ꯏꯁꯇꯦꯟ ꯊꯥꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯨꯔꯥ ꯆꯦꯞꯄꯦꯕꯀꯣ ꯂꯝꯕꯤꯁꯦ ꯂꯝꯕꯤ ꯃꯈꯥꯗꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯗꯕꯅꯤꯅ ꯊꯧꯖꯤꯜꯂꯨꯕ ꯁꯨꯃꯥꯏꯅ ꯈꯥꯝꯈ꯭ꯔꯦ ꯎꯏ ꯕꯨꯡꯀꯥ ꯁꯥꯅꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯋꯥꯁꯤꯁꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯄꯌꯥ ꯁꯤꯗꯣꯏꯅꯦ ꯍꯥꯏꯗꯤ ꯁꯤꯅ ꯄꯣꯂꯥꯡꯒꯤ ꯅꯠꯇ꯭ꯔꯦꯀꯣ ꯆꯦ ꯄꯌꯥ ꯁꯤꯅꯕ ꯑꯗꯩ ꯁꯝꯕꯟꯒꯨꯝꯕ ꯄꯨꯟꯕ ꯑꯗꯩ ꯌꯨꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯄꯌꯥꯁꯦ ꯁꯤꯔꯒ ꯁꯨꯃꯥꯏꯅ ꯐꯧꯗꯣꯛꯑ ꯊꯝꯗꯣꯏꯅꯦ ꯍꯧꯗ ꯉꯥꯏꯔꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤꯒꯤ ꯋꯥ ꯃꯇꯨꯡꯁꯤꯗ ꯀꯛꯂꯛꯇꯣꯏꯅꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯇꯥꯔꯝꯃꯦ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯀꯤꯁꯤꯟꯈ꯭ꯔꯕ ꯃꯤꯄꯨꯟ ꯏꯄꯤꯁꯣꯠ 16 ꯄꯤꯅꯨꯕꯤ ꯌꯥꯏꯈꯣꯝ ꯔꯣꯃꯤꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯇꯥꯔꯝꯃꯦ ꯖꯒꯥꯁꯤ ꯒꯥꯔꯤ ꯆꯪꯕ ꯌꯥꯗꯕꯖꯥꯠꯅꯤ ꯊꯧꯖꯤꯜꯂꯨꯔꯦ ꯒꯥꯔꯤ ꯁꯨꯃꯥꯏꯅ ꯈꯥꯝꯈ꯭ꯔꯦ ꯁꯤꯗ ꯏꯟꯈꯠꯇꯣꯏꯅꯦ ꯋꯥꯗꯣꯔꯤꯍꯦ ꯍꯨꯏꯅ ꯃꯔꯣ ꯑꯃ ꯚꯤꯗꯤꯑꯣ ꯅꯝꯕꯔ ꯍꯨꯏꯅ ꯆꯤꯛꯇꯅ ꯉꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥꯁꯤꯅ ꯐꯨꯅꯥꯟ ꯃꯔꯤꯡ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗ ꯑꯅꯤ ꯊꯣꯛꯅ ꯂꯩꯕꯀꯣ ꯐꯨꯅꯥꯟ ꯃꯔꯤꯡ ꯈꯨꯟꯖꯥꯎ ꯍꯥꯏꯕ ꯑꯃ ꯈꯨꯅꯧ ꯍꯥꯏꯕ ꯑꯃ ꯁꯤꯁꯤꯅ ꯈꯨꯅꯧ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯈꯨꯅꯧꯁꯤꯗꯁꯨ ꯍꯥꯏꯗꯤ ꯃꯇꯧ ꯀꯔꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯆꯥ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯇꯦꯃ ꯀꯩꯅꯣꯅꯤꯀꯣ ꯃꯔꯤꯡ ꯐꯅꯦꯛꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯀꯔꯤ ꯀꯧꯒꯦ ꯁꯤ ꯃꯔꯤꯡ ꯐꯅꯦꯛꯁꯦ ꯃꯔꯤꯡ ꯂꯣꯟꯗ ꯀꯔꯤ ꯀꯧꯒꯦ ꯐꯨꯆꯨꯛ ꯍꯥꯏꯕ꯭ꯔꯥ ꯐꯨꯆꯨꯛ ꯌꯥꯝꯕ ꯍꯥꯏꯗꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯤꯟꯁꯦ ꯃꯁꯤꯡ ꯌꯥꯝ ꯍꯛꯑꯒꯅ ꯄꯩꯁꯥ ꯌꯥꯝ ꯌꯥꯝꯕ ꯃꯥꯜꯂꯦꯀꯣ ꯌꯣꯟꯕ ꯀꯥꯟꯗ ꯀꯌꯥꯃꯨꯛꯀ ꯌꯣꯟꯅꯒꯦ 8,000 ꯀꯣ ꯑꯗꯨ ꯆꯨꯅꯤ ꯌꯥꯎꯗꯣꯏꯔꯥ
ꯆꯨꯅꯤ ꯌꯥꯎꯔꯒ 8,000 ꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯐꯤ ꯁꯥꯕ ꯂꯣꯏꯔꯒ ꯁꯤꯡꯖꯨꯒꯨꯝꯕ ꯆꯥꯗꯧ ꯃꯥꯜꯂꯦ ꯃꯣꯏꯒꯤꯁꯦ ꯁꯤꯗ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤ ꯌꯣꯡꯆꯥꯛꯀꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤꯗ ꯑꯃꯨꯛ ꯌꯣꯡꯆꯥꯛ ꯁꯥꯗꯣꯏꯅꯤ ꯁꯤ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯅ ꯄꯥꯟꯕ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯅꯝꯁꯨ ꯑꯗꯨꯝ ꯐꯖꯕꯅꯦ ꯌꯣꯡꯆꯥꯛꯇꯩꯗꯤ ꯁꯤꯅ ꯍꯦꯟꯕꯅꯦ ꯐꯔꯦ ꯍꯣꯠꯅꯕꯤꯔꯣ ꯇꯩꯃ ꯑꯉꯥꯡꯁꯤꯡꯗꯤ ꯑꯗꯨꯝ ꯆꯥꯎꯕ ꯌꯥꯎꯔꯕ ꯀ꯭ꯂꯥꯁ ꯀꯌꯥꯃꯨꯛ ꯀꯥꯕ ꯌꯥꯎꯔꯒꯦ ꯀ꯭ꯂꯥꯁ 12 ꯀꯥꯕ ꯌꯥꯎꯔꯦ 12 ꯀꯥꯕ ꯌꯥꯎꯔꯦꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ 12 ꯂꯣꯏꯔꯒ ꯀꯩ ꯇꯝꯍꯟꯅꯕ ꯑꯦꯝꯒꯗꯤ ꯂꯩꯕꯤꯒꯦ ꯃꯥꯁꯦ ꯑꯣꯔꯤꯁꯥꯗ ꯑꯦꯌꯔ ꯍꯣꯁꯇꯦꯜꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯌꯦ ꯑꯣꯀꯦ ꯑꯦꯌꯔ ꯍꯣꯁꯇꯦꯁꯀꯤꯀꯣ ꯄꯣꯂꯥꯡ ꯁꯥꯕꯗꯤ ꯍꯩꯕ꯭ꯔꯥ ꯏꯇꯩꯃ ꯑꯩꯔꯣ ꯍꯩꯌꯦꯗ ꯑꯣ ꯍꯩ ꯂꯣꯏꯅ ꯍꯩ ꯁꯤꯟ ꯂꯣꯏ ꯁꯨꯕ ꯃꯥꯜꯂꯦ ꯏꯇꯩꯃꯁꯦ ꯄꯣꯂꯥꯡ ꯁꯥꯕꯁꯨ ꯍꯩ ꯏꯇꯩꯃꯁꯦ ꯃꯔꯤꯡ ꯖꯥꯇꯤ ꯅꯠꯇꯦꯀꯣ ꯇꯥꯡꯈꯨꯜꯅꯦꯀꯣ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥꯡꯈꯨꯜ ꯏꯇꯩꯃꯅꯦ ꯃꯔꯤꯡꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯁꯦꯝꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯦꯝꯕꯤꯔꯤꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨꯀꯣ ꯏꯇꯩꯃ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛ ꯆꯠꯂꯤꯕꯁꯤꯁꯨ ꯂꯩꯀꯥꯏ ꯑꯃꯅꯤ ꯌꯥꯝ ꯆꯥꯎꯋꯤ ꯈꯨꯟꯁꯦ ꯄꯤꯛꯄ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯃꯃꯥ ꯀꯥꯏꯗꯅꯣ ꯂꯥꯛꯑꯣ ꯇꯣꯡꯁꯤꯔꯣ ꯍꯥ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯦ ꯈꯨꯟꯁꯦ ꯌꯥꯝ ꯄꯤꯛꯄ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯋꯦ ꯌꯨꯝꯅꯥꯛ ꯆꯅꯤ ꯈꯔ ꯍꯦꯟꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯌꯨꯝꯁꯦ ꯌꯥꯝ ꯂꯟꯅ ꯇꯥꯕ ꯑꯗꯨ ꯈꯨꯅꯧ ꯆꯠꯂꯨꯔꯦ ꯈꯨꯟꯖꯥꯎ ꯃꯊꯛꯇꯁꯨ ꯒꯥꯔꯤꯅ ꯆꯪꯕ ꯌꯥꯕ ꯌꯥꯗꯕ ꯂꯝꯕꯤ ꯌꯥꯝ ꯂꯩꯔꯝꯃꯦ ꯅꯍꯥꯟꯈꯩ ꯑꯩꯅ ꯌꯥꯝ ꯇꯣꯏꯅꯁꯨ ꯆꯠꯇꯕ ꯍꯥꯏꯇꯥꯔꯦ ꯆꯪꯗꯕ ꯈꯨꯟꯗꯣ ꯆꯥꯎꯕꯅꯤꯅ ꯌꯨꯝꯗꯣ ꯌꯥꯝ ꯂꯥꯞꯅ ꯂꯟꯅ ꯇꯥꯅꯕꯅꯤꯅ ꯉꯁꯤꯁꯦ ꯕꯣꯠ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯄꯣꯂꯥꯡ ꯁꯥꯕꯁꯨ ꯌꯥꯝꯅ ꯊꯦꯡꯅꯗꯦ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯩ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯒ꯭ꯔꯨꯞ ꯁꯥꯕ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯈꯨꯂꯪꯒꯤ ꯇꯥꯏꯞꯇ ꯄꯣꯂꯥꯡꯁꯦ ꯄꯨꯂꯞ ꯁꯥꯟꯅꯩꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯗꯨꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣꯁꯤ ꯌꯥꯝ ꯐꯪꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯕꯣꯠꯁꯨ ꯂꯩꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯆꯠꯅꯈꯤꯕ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯄꯣꯂꯥꯡ ꯌꯣꯟꯕꯤꯗꯨꯗꯒꯤ ꯂꯐꯣꯏꯁꯨ ꯌꯥꯎꯕꯅꯤ ꯂꯐꯣꯏ 2 ꯑꯃꯒ ꯆꯥꯎꯅ ꯄꯤꯔꯛꯑꯦ ꯁꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯣꯏ ꯑꯩꯈꯣই ꯈꯨꯟꯗ ꯄꯥꯟꯕ ꯃꯥꯜꯂꯦ ꯂꯐꯣꯏꯁꯦ ꯃꯁꯨꯡ ꯇꯥꯕꯤꯅ ꯈꯪꯅꯕꯅꯤ ꯁꯤ ꯂꯐꯣꯏꯁꯦ ꯊꯨꯝꯃꯦ ꯌꯥꯝꯅ 2 ꯄꯤꯔꯛꯑꯦ ꯑꯃꯁꯦ ꯆꯥꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯣꯔꯦꯟꯗꯤ ꯊꯝꯈ꯭ꯔꯒꯦ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯂꯐꯨꯒꯤ ꯐꯥꯔꯝꯁꯨ ꯌꯥꯝ ꯂꯩ ꯑꯗꯨ ꯂꯐꯨꯒꯤ ꯐꯥꯔꯝꯁꯦ ꯑꯩ ꯏꯊꯟꯇ ꯆꯠꯄꯗꯤ ꯑꯩꯁꯨ ꯀꯤꯖꯔꯦ ꯃꯅꯨꯡꯗ ꯌꯥꯝ ꯆꯪꯉꯦꯕ ꯁꯨꯝꯕ ꯂꯐꯣꯏ ꯃꯁꯨꯡ ꯇꯥꯕꯤ ꯑꯗꯨꯗꯩꯗꯤ ꯍꯉꯧ ꯍꯥꯏꯕ꯭ꯔꯥ ꯂꯐꯣꯏ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯌꯥꯝ ꯊꯥꯅꯩ ꯑꯩꯈꯣꯏ ꯈꯨꯟꯗ ꯌꯥꯝ ꯊꯨꯝꯃꯦ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯋꯥꯁꯨ ꯋꯥꯔꯦ ꯏꯊꯟꯇ ꯚꯤꯗꯤꯑꯣꯗꯣ ꯏꯊꯟꯇ ꯅꯝꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯀꯩꯁꯨ ꯏꯝꯐꯥꯜꯗ ꯂꯣꯏ ꯂꯩꯅꯈ꯭ꯔꯕꯅꯤꯅ ꯏꯊꯟꯇ ꯅꯝꯕꯗ ꯋꯥꯔꯦ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯑꯃꯇꯪꯒ ꯆꯠꯂꯨꯈꯤꯁꯦ ꯑꯗꯨꯗ ꯁꯥꯕ꯭ꯔꯅ ꯌꯦꯡꯉꯨꯈꯤꯒꯦ ꯃꯇꯣꯟꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯅ ꯂꯥꯁ ꯑꯣꯏꯔꯦ ꯅꯆꯥ ꯄꯣꯂꯥꯡ ꯁꯥꯕꯤꯔꯤꯕ꯭ꯔꯣ ꯍꯣꯏ ꯀꯔꯤ ꯁꯥꯔꯤꯅꯣ ꯄꯣꯂꯥꯡ ꯁꯥꯔꯤꯅꯦꯕ ꯀꯗꯥꯏꯅꯣ ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯕꯣ
ꯋꯥꯔꯨꯕꯣꯛ ꯁꯨꯛ ꯆꯥꯎꯕꯗꯣ ꯋꯥꯔꯨꯕꯣꯛ ꯑꯆꯧꯕꯗꯣ ꯑꯗꯨꯗꯨꯅꯦ ꯁꯥꯔꯤꯅꯦꯕ ꯅꯣꯏ ꯏꯆꯥꯁꯦ ꯁꯤ ꯁꯥꯔꯒ ꯊꯥꯛꯏꯔꯣ ꯏꯃꯨꯡꯁꯦ ꯀꯃꯥꯏꯅ ꯇꯧ ꯑꯇꯣꯞꯄ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯀꯔꯤ ꯂꯩꯒꯦ ꯂꯩꯇꯕ꯭ꯔꯥ ꯑꯁꯤ ꯁꯥꯔꯒ ꯏꯆꯥ ꯊꯥꯛꯂꯤꯕꯅꯤ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ ꯆꯤꯡꯂꯧ ꯈꯔ ꯁꯨꯔꯒ ꯑꯗꯨ ꯃꯉꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯤ ꯁꯥꯗꯣꯏꯁꯦ ꯄꯣꯂꯥꯡꯂꯣ ꯊꯨꯝꯃꯣꯛꯂꯣ ꯄꯣꯂꯥꯡꯅꯤ ꯄꯣꯂꯥꯡꯅꯦꯕ ꯑꯩꯈꯣꯏ ꯏꯟꯁꯥꯡ ꯄꯣꯂꯥꯡ ꯍꯥꯏꯗꯣ ꯏꯟꯁꯥꯡ ꯄꯣꯂꯥꯡ ꯑꯗ ꯐꯨꯅꯥꯟ ꯃꯔꯤꯡꯁꯦ ꯄꯣꯂꯥꯡ ꯁꯥꯗꯕ ꯏꯃꯨꯡ ꯂꯩꯔꯝꯒꯗ꯭ꯔꯥ ꯐꯨꯅꯥꯟ ꯃꯔꯤꯡꯁꯤ ꯄꯣꯂꯥꯡ ꯁꯥꯗꯕꯗꯤ ꯀꯌꯥ ꯂꯩꯔꯣꯏꯕ ꯍꯥꯏꯗꯤ ꯄꯣꯂꯥꯡ ꯁꯥꯔꯒ ꯑꯉꯥꯡ ꯊꯥꯛꯏ ꯉꯥꯛꯇꯅꯦꯕꯀꯣ ꯏꯃꯨꯡ ꯄꯨꯔꯤꯕ ꯉꯥꯛꯇꯅꯦꯕ ꯎꯔꯨꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯥꯜꯂꯦꯀꯣ ꯃꯄꯨꯝ ꯑꯃ ꯅꯥꯗꯨꯔꯣ ꯑꯧ ꯃꯄꯨꯝ ꯑꯃꯅ ꯄꯣꯂꯥꯡ ꯀꯌꯥꯃꯨꯛ ꯊꯣꯛꯀꯦ ꯑꯗꯨꯗꯤ ꯋꯥꯗ ꯂꯩꯔꯦ ꯋꯥꯗ ꯂꯩꯔꯦꯕ ꯋꯥ ꯆꯥꯎꯔꯗꯤ 3 ꯁꯤꯁꯦ ꯀꯔꯤ ꯎꯅꯣ ꯑꯁꯤꯗꯤ ꯁꯧꯍꯤꯅꯤ ꯁꯤꯁꯦ ꯃꯩꯇꯩꯂꯣꯟꯗ ꯑꯩ ꯈꯪꯗꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯀꯧꯕꯅꯦ ꯎꯁꯣꯏ ꯀꯧꯕꯅꯦ ꯎꯁꯣꯏ ꯀꯧꯕꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯪꯗꯦ ꯑꯩ ꯈꯪꯉꯦꯕ ꯃꯩꯇꯩꯂꯣꯟꯗ ꯎꯁꯣꯏ ꯀꯧꯕꯅꯦ ꯎꯁꯣꯏꯒꯤ ꯎꯔꯨꯝꯗ ꯄꯣꯂꯥꯡ ꯁꯥꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯥꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯥꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯆꯠꯄꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯃꯦꯃꯣꯔꯤꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯗ ꯍꯛꯑꯒ ꯊꯝꯃꯦꯕꯀꯣ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯁꯥ ꯑꯣꯏꯅ ꯖꯒꯥ ꯑꯃ ꯈꯥꯛꯑꯒ ꯁꯨꯃꯥꯏꯅ ꯊꯝꯅꯩ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯂꯩꯔꯣꯟ ꯅꯨꯡ ꯆꯟꯈ꯭ꯔꯕꯁꯨ ꯃꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯣꯏꯅꯕ ꯑꯗꯨꯅ ꯅꯨꯡꯗ ꯃꯤꯡ ꯑꯣꯏꯅ ꯍꯛꯑꯒ ꯊꯝꯍꯧꯔꯤ